ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯃꯥꯒ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯏꯄꯥꯅ ꯆꯠꯀꯗꯕꯁꯦ ꯌꯥꯝꯅꯗꯤ ꯆꯠꯅꯤꯡꯗꯦ ꯑꯗꯨꯕꯨ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯣꯏꯔꯦ ꯅꯪ ꯅꯃꯥꯒ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯑꯄꯥ ꯅꯪꯅ ꯅꯣꯡꯃꯩ ꯄꯥꯏꯕꯗꯣ ꯑꯩ ꯌꯥꯝ ꯌꯥꯅꯤꯡꯗꯦ ꯑꯄꯥ ꯅꯣꯡꯃꯩ ꯄꯥꯏꯕꯗꯣ ꯇꯣꯛꯈ꯭ꯔꯣ ꯅꯣꯡꯃꯩꯁꯦ ꯑꯄꯥꯅ ꯍꯦꯟꯅ ꯄꯥꯏꯅꯤꯡꯗꯦ ꯑꯗꯨꯕꯨ ꯄꯥꯏꯗꯕ ꯌꯥꯗꯕꯒꯤ ꯄꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯅꯀꯣ ꯅꯣꯡꯃꯩꯁꯦ ꯍꯦꯛ ꯄꯥꯏꯗꯕꯗ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯣꯡꯃꯩꯁꯦ ꯑꯄꯥꯅ ꯄꯥꯏꯅꯤꯡꯗ ꯄꯥꯏꯔꯤꯕꯅꯤ ꯑꯄꯥ ꯅꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄꯗꯤ ꯃꯩꯇꯩꯅꯁꯨ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯀꯅꯤ ꯅꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯩꯇꯩꯅꯁꯨ ꯑꯃꯨꯛ ꯅꯣꯡꯃꯩ ꯀꯥꯞꯄꯅꯤ ꯅꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗꯣ ꯇꯣꯛꯈ꯭ꯔꯗꯤ ꯃꯩꯇꯩꯅꯁꯨ ꯀ꯭ꯔꯤꯁꯨ ꯇꯧꯔꯛꯑꯣꯏ ꯊꯪꯕꯣꯏ ꯑꯄꯥ ꯂꯣꯏꯅ ꯈꯪꯉꯦ ꯑꯗꯨꯕꯨ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯦ ꯅꯣꯡꯃꯩꯁꯦ ꯄꯥꯏꯅꯤꯡꯗ ꯑꯄꯥꯅ ꯅꯣꯡꯃꯩꯁꯦ ꯀꯥꯞꯄꯅꯤ ꯑꯄꯥ ꯑꯩꯃꯨꯛ ꯆꯥꯎꯕ ꯃꯩꯇꯩ ꯃꯆꯥꯅ ꯌꯥꯝꯅ ꯀꯞꯄꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯃꯍꯥꯛꯀꯤ ꯃꯄꯥꯗꯣ ꯀꯨꯀꯤꯁꯤꯡꯅ ꯍꯥꯠꯇꯣꯛꯄꯤꯕꯗꯣ ꯑꯄꯥ ꯃꯆꯥꯅ ꯀꯞꯄꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯑꯄꯥ ꯑꯩꯗꯤ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯗꯣ ꯑꯣꯏꯅꯤꯡꯇꯤꯌꯦ ꯑꯄꯥ ꯅꯣꯡꯃꯩ ꯀꯥꯞꯄꯗꯣ ꯂꯦꯞꯈ꯭ꯔꯣ ꯑꯄꯥ ꯅꯈꯣꯏꯅ ꯅꯣꯡꯃꯩꯗꯣ ꯀꯥꯞꯄꯝꯗ꯭ꯔꯗꯤ ꯑꯩꯃꯨꯛ ꯆꯥꯎꯕ ꯃꯩꯇꯩ ꯃꯆꯥꯗꯣ ꯃꯍꯥꯛꯀꯤ ꯃꯄꯥꯗꯣ ꯍꯤꯡꯂꯝꯒꯅꯤ ꯍꯔꯥꯎꯅꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯑꯄꯥ ꯅꯣꯡꯃꯩꯗꯣ ꯊꯥꯗꯣꯛꯈ꯭ꯔꯣꯅꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯊꯪꯕꯣꯏ ꯑꯄꯥ ꯂꯣꯏꯅ ꯈꯪꯉꯦ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯀꯨꯀꯤ ꯃꯌꯥꯝꯁꯦ ꯆꯪꯉꯛꯇ꯭ꯔꯤꯉꯩꯗꯗꯤ ꯃꯩꯇꯩꯒ ꯑꯩꯈꯣꯏꯒꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯁꯦ ꯑꯗꯨ ꯍꯛꯅ ꯐꯠꯇꯕꯁꯨ ꯇꯧꯗꯦ ꯑꯗꯨꯕꯨ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄꯁꯤꯡꯁꯤꯅ ꯍꯨ ꯂꯣꯏꯅꯃꯛ ꯀꯥꯝꯁꯤꯟꯈ꯭ꯔꯦ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯗꯀꯣ ꯂꯣꯏ ꯈꯜꯍꯟꯕꯅꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯈꯔꯁꯤꯒ ꯃꯩꯇꯩ ꯃꯆꯥꯁꯤꯡꯒ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄꯁꯤꯡꯅꯀꯣ ꯂꯣꯏꯅꯃꯛ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯡꯁꯦ ꯂꯣꯏꯅ ꯐꯛꯆꯟꯕꯅꯦ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯩꯔꯕꯅꯤꯅ ꯃꯈꯣꯏꯅ ꯍꯥꯏꯕꯗꯣ ꯏꯟꯕ ꯇꯥꯕꯅꯤ ꯇꯧꯅꯤꯡꯗ ꯊꯕꯛꯁꯦ ꯇꯧꯔꯤꯕꯅꯤ ꯊꯪꯕꯣꯏ ꯅꯃꯥꯒ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯑꯄꯥꯁꯦ ꯌꯥꯝ ꯊꯦꯡꯈ꯭ꯔꯦ ꯑꯩꯕꯨ ꯍꯣꯔꯦꯟ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯅꯀꯣ ꯃꯈꯣꯏꯅ ꯑꯃꯨꯛ ꯗꯟꯗꯤ ꯇꯧꯒꯅꯤ ꯑꯄꯥ ꯆꯠꯂꯒꯦꯀꯣ ꯐꯖꯅ ꯂꯩꯔꯝꯃꯣ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯥꯗꯤꯀꯣ ꯑꯄꯥ ꯉꯁꯤꯒꯤ ꯁꯟꯗꯦꯗ ꯂꯥꯛꯄ ꯑꯁꯤꯒꯨꯝꯅ ꯅꯦꯛꯁꯀꯤ ꯁꯟꯗꯦꯗꯁꯨ ꯂꯥꯛꯎꯀꯣ ꯑꯩ ꯑꯄꯥꯕꯨ ꯉꯥꯏꯒꯅꯤ ꯑꯄꯥꯒ ꯆꯥꯛ ꯆꯥꯒꯅꯤ ꯑꯄꯥ ꯐꯖꯅ ꯆꯠꯂꯣ ꯑꯄꯥ ꯆꯠꯂꯦꯀꯣ ꯑꯃ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯑꯄꯥꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯆꯠꯄꯗꯣ ꯂꯦꯞꯄꯣꯅ ꯍꯥꯏꯌꯣ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯑꯄꯥꯗ ꯑꯃꯅ ꯍꯥꯏꯒꯅꯤ ꯑꯗꯣ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯥꯗꯤ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣ ꯅꯪꯒꯤ ꯑꯄꯥꯗꯤꯀꯣ ꯅꯣꯡꯃꯩ ꯀꯥꯞꯄ ꯌꯥꯎꯗꯕꯅꯦ ꯑꯗꯨꯝ ꯌꯦꯡꯕꯅꯦ ꯑꯃ ꯅꯆꯤꯟ ꯊꯤꯒꯅꯣ ꯑꯣꯏꯗꯕ ꯉꯥꯡꯒꯅꯣ ꯑꯄꯥꯗꯣ ꯅꯣꯡꯃꯩ ꯀꯥꯞꯄ ꯌꯥꯎꯕꯅꯦ ꯑꯗꯨꯒ ꯕꯣꯝ ꯀꯥꯞꯄꯁꯨ ꯌꯥꯎꯕꯅꯦ ꯑꯄꯥꯒꯤ ꯃꯈꯨꯠꯇ ꯁꯣꯛꯄꯗꯣ ꯏ ꯊꯣꯛꯄꯗꯣ ꯕꯣꯝ ꯀꯥꯞꯄ ꯌꯥꯎꯕꯒꯤꯅꯦ ꯑꯃ ꯃꯩꯇꯩ ꯃꯆꯥ ꯀꯌꯥꯅ ꯃꯄꯥ ꯀꯥꯏꯅꯕꯒꯤ ꯀꯞꯄꯗꯣ ꯑꯃ ꯅꯪꯁꯨ ꯄꯥꯝꯕ꯭ꯔꯥ ꯑꯩꯅ ꯀꯞꯄꯗꯣ ꯑꯃ ꯅꯪꯁꯨ ꯄꯥꯝꯕ꯭ꯔꯥ ꯑꯃꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ ꯑꯄꯥꯗꯣ ꯂꯥꯟꯐꯝꯗ ꯂꯩꯕꯅꯦ ꯅꯪ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ꯭ꯔꯥ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯅꯤꯔꯛ ꯁꯤꯟꯅ ꯄꯟꯒꯅꯣ ꯑꯃ ꯑꯄꯥ ꯂꯩꯇ꯭ꯔꯗꯤ ꯑꯩꯕꯨ ꯀꯅꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯒꯗ꯭ꯔꯥ ꯑꯃ ꯑꯄꯥ ꯂꯩꯇ꯭ꯔꯗꯤ ꯏꯕꯥꯅꯤꯒꯤ ꯀꯅꯥꯅ ꯍꯣꯠꯅꯕꯤꯒꯅꯤ ꯑꯃ ꯑꯄꯥꯅ ꯏꯕꯥꯅꯤꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯦ ꯑꯄꯥꯗꯣ ꯃꯥꯡꯕ ꯌꯥꯔꯣꯏꯌꯦ ꯏꯆꯥꯅ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯦ ꯏꯕꯥꯅꯤꯒꯤꯗꯤ ꯑꯄꯥꯅ ꯄꯨꯝꯅꯃꯛꯅꯤ ꯑꯄꯥ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯑꯄꯥꯗꯣ ꯌꯨꯝꯗ ꯂꯥꯛꯁꯅꯣ ꯑꯄꯥꯗꯅꯦ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯁꯦ ꯑꯃ ꯑꯄꯥꯗꯣ ꯀꯃꯤꯡ ꯁꯟꯗꯦꯁꯤꯗ ꯁꯣꯏꯗꯅꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯦ ꯑꯗꯨꯗ ꯋꯥꯔꯤ ꯐꯖꯅ ꯁꯥꯕꯤꯌꯣ ꯑꯄꯥꯗꯣ ꯆꯠꯇꯅꯕꯁꯨ ꯍꯥꯏꯁꯦ ꯑꯃ ꯍꯥꯏꯒꯦ ꯑꯃꯅ ꯑꯄꯥꯗ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯒꯦ ꯑꯗꯣ ꯆꯥꯛ ꯈꯔ ꯆꯥꯁꯦ ꯑꯃꯒ ꯂꯥꯛꯑꯣꯕ ꯑꯄꯥ ꯅꯪꯅ ꯁꯟꯗꯦꯗ ꯂꯥꯛꯄꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯁꯟꯗꯦꯁꯦ ꯅꯨꯡꯇꯤꯒꯤ ꯑꯣꯏꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ꯅꯨꯡꯇꯤꯒꯤ ꯑꯣꯏꯔꯗꯤ ꯑꯄꯥꯁꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯅꯤ ꯊꯪꯕꯣꯏ ꯑꯄꯥꯅ ꯍꯦꯟꯅ ꯅꯈꯣꯏꯕꯨ ꯎꯅꯤꯡꯉꯦꯀꯣ
ꯑꯄꯥꯅꯅꯦ ꯇꯨꯝꯃꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯑꯃꯒ ꯅꯪꯒꯒꯤ ꯐꯣꯇꯣ ꯌꯦꯡꯉꯒ ꯇꯨꯝꯕꯅꯦ ꯑꯗꯣ ꯑꯄꯥ ꯑꯃꯒ ꯑꯩꯒꯒꯤ ꯐꯣꯇꯣ ꯌꯦꯡꯕꯗꯣ ꯅꯪ ꯀꯞꯄꯁꯨ ꯌꯥꯎꯕ꯭ꯔꯥ ꯀꯞꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯍꯤꯡꯗ ꯑꯃꯒ ꯅꯪꯒ ꯌꯥꯝ ꯃꯤꯁ ꯇꯧꯔꯛꯄ ꯌꯥꯎꯋꯦ ꯑꯗꯨꯀꯥꯟꯗ ꯅꯣꯡꯃꯩꯁꯦ ꯍꯨꯟꯗꯣꯛꯂꯝꯃꯒ ꯇꯨꯃꯤꯟꯅ ꯆꯦꯜꯂꯛꯑꯁꯤꯔꯥꯅ ꯈꯜꯂꯤ ꯑꯗꯣ ꯑꯩꯅ ꯆꯦꯜꯂꯛꯑꯕꯗꯤ ꯑꯩꯗ ꯅꯠꯇꯅ ꯑꯃꯒ ꯅꯪꯒꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯇꯧꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯅꯅꯦ ꯑꯩꯈꯣꯏꯕꯨ ꯑꯆꯧꯕ ꯗꯟꯗꯤ ꯄꯤꯒꯅꯤꯁꯨ ꯍꯥꯏ ꯑꯗꯣ ꯊꯪꯕꯣꯏ ꯊꯧꯅꯥ ꯍꯟꯕꯗꯤ ꯌꯥꯗꯦ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯒꯗꯕꯅꯤꯀꯣ ꯑꯄꯥ ꯑꯁꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯔꯒ ꯀꯔꯤꯒꯤ ꯃꯩꯇꯩꯗ ꯅꯣꯡꯃꯩ ꯀꯥꯞꯁꯟꯕ꯭ꯔꯥꯅꯦ ꯑꯄꯥ ꯅꯣꯡꯃꯩ ꯀꯥꯞꯄꯗꯣ ꯑꯩ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯂꯩꯕꯅꯦ ꯃꯈꯣꯏꯗꯤ ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯕ ꯑꯄꯥꯒꯤ ꯊꯪꯕꯣꯏ ꯐꯠꯇꯕ ꯃꯤꯅ ꯐꯠꯇ꯭ꯔꯗꯤꯀꯣ ꯌꯥꯝ ꯐꯠꯇꯦ ꯂꯥꯎ ꯑꯁꯤꯗ ꯐꯝꯃꯒ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯁꯤ ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥ ꯌꯥꯝ ꯂꯩ ꯂꯥꯎꯅꯦ ꯑꯁꯤꯗ ꯐꯝꯃꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯁꯤ ꯊꯪꯕꯣꯏ ꯌꯥꯝꯅꯁꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯕꯅꯦ ꯈꯟꯖꯤꯜꯂꯨꯔꯗꯤꯀꯣ ꯌꯦꯡꯉꯣ ꯃꯤꯒꯤ ꯃꯄꯥ ꯃꯄꯨꯅ ꯊꯝꯕꯤꯔꯝꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯝꯗꯝꯁꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯗ꯭ꯔꯥꯅꯦ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯈꯨꯟꯗꯥ ꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯝ ꯄꯤꯌꯨ ꯇꯣꯉꯥꯟ ꯆꯥꯒꯦ ꯍꯥꯏꯕꯁꯦ ꯃꯤꯅ ꯇꯥꯔꯒꯅꯦ ꯌꯥꯝ ꯅꯣꯛꯄꯅꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯎꯗꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯗꯨꯕꯨ ꯐꯠꯇꯕꯁꯤꯡꯅ ꯂꯝꯖꯤꯡꯂꯕꯅꯤꯅꯀꯣ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯩꯕꯅꯤꯅ ꯃꯈꯣꯏꯅ ꯍꯥꯏꯕꯗꯣ ꯏꯟꯗꯕ ꯌꯥꯗꯦ ꯍꯧꯖꯤꯛꯁꯨ ꯅꯣꯡꯃꯩ ꯄꯥꯏꯅꯤꯡꯗ ꯑꯩ ꯅꯣꯡꯃꯩ ꯄꯥꯏꯕꯅꯤ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯑꯗꯨ ꯀꯟꯈ꯭ꯔꯕ ꯄꯥꯋꯔ ꯂꯩꯈ꯭ꯔꯕ ꯕ꯭ꯔꯤꯇꯤꯁꯅ ꯐꯥꯎꯕ ꯃꯩꯇꯩꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯎꯕꯗ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯏ ꯃꯩꯇꯩꯁꯦ ꯁꯤꯕꯁꯨ ꯀꯤꯗꯦ ꯑꯗꯨꯒ ꯃꯔꯤꯟꯁꯨ ꯌꯥꯝ ꯈꯥꯕ ꯃꯈꯣꯏꯅ ꯌꯦꯇꯨꯝ ꯃꯇꯣꯟꯗ ꯄꯛꯄ ꯂꯩꯕꯥꯛ ꯐꯥꯎꯕ ꯀꯅꯥꯗꯁꯨ ꯄꯤꯔꯣꯏ ꯍꯥꯏꯗꯅ ꯁꯤꯈꯥꯡ ꯈꯥꯡꯉ ꯂꯩꯕ ꯃꯩꯇꯩꯅꯦ ꯑꯗꯨꯒ ꯃꯈꯣꯏꯗ ꯀꯨꯀꯤꯂꯦꯟ ꯄꯤꯌꯨ ꯍꯥꯏꯅ ꯇꯥꯟꯕꯁꯦ ꯃꯪꯗ ꯐꯥꯎꯕ ꯐꯪꯉꯣꯏ ꯃꯩꯇꯩꯗꯕꯨ ꯀꯨꯀꯤꯂꯦꯟ ꯄꯤꯌꯨ ꯍꯥꯏꯔꯒ ꯄꯤꯔꯛꯀꯅꯤ ꯀꯥꯏꯅꯒ ꯈꯟꯕ ꯃꯥꯜꯂꯦ ꯅꯣꯛꯅꯤꯡꯉꯦꯅꯦꯀꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯄꯤꯁꯨ ꯄꯤꯔꯣꯏꯗꯕꯗ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯦ ꯀꯔꯤ ꯀꯥꯟꯅꯒꯦ ꯈꯪꯗꯦ ꯃꯇꯝꯁꯨ ꯃꯥꯡꯉꯤ ꯄꯩꯁꯥꯁꯨ ꯇꯤꯡꯉꯤ ꯅꯣꯡꯃꯩ ꯃꯔꯨꯁꯨ ꯇꯤꯡꯉꯤ ꯃꯤꯁꯨ ꯁꯤ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯄꯨꯔꯛꯇꯦ ꯑꯍꯣꯡꯕꯁꯨ ꯃꯆꯦꯠ ꯑꯃꯠꯇ ꯄꯨꯔꯛꯑꯣꯏ ꯃꯣꯏꯒꯤ ꯃꯀꯣꯛꯁꯤꯡꯁꯦ ꯊꯤ ꯍꯥꯟꯕꯅꯦ ꯑꯄꯥ ꯑꯗꯨ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯂꯥꯟ ꯆꯠꯄ꯭ꯔꯥꯅꯦ ꯑꯁ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯆꯠꯈ꯭ꯔꯅꯨ ꯑꯄꯥ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯣꯕ ꯑꯃꯒ ꯑꯩꯒꯗꯪ ꯂꯩꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯊꯪꯕꯣꯏ ꯑꯄꯥꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯐꯠꯇꯕ ꯃꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯩꯔꯨꯔꯕꯅꯤꯅ ꯃꯈꯣꯏꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯣ ꯇꯧꯗ꯭ꯔꯒꯗꯤ ꯑꯋꯥꯐꯝꯗ ꯅꯈꯣꯏꯁꯨ ꯌꯥꯎꯅ ꯇꯥꯒꯗꯧꯔꯤꯕꯅꯤ ꯅꯃꯥꯒ ꯅꯪꯒꯗꯤꯀꯣ ꯑꯩꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯑꯄꯥꯅ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯌꯥꯅꯤꯡꯗꯅ ꯅꯣꯡꯃꯩꯁꯦ ꯄꯥꯏꯕꯅꯦ ꯑꯄꯥ ꯃꯩꯇꯩꯒ ꯑꯩꯈꯣꯏꯒꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯁꯦ ꯀꯔꯤ ꯇꯧꯋꯦ ꯍꯥꯏꯕ꯭ꯔꯥ ꯃꯈꯣꯏꯅ ꯑꯁꯨꯛ ꯐꯠꯇꯕꯁꯦ ꯀꯔꯤꯒꯤꯔ ꯃꯩꯇꯩꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯒ ꯈꯟꯅꯕ ꯍꯧꯕꯗꯤ ꯑꯄꯥ ꯑꯩ ꯌꯥꯝ ꯌꯥꯅꯤꯡꯗꯦ ꯑꯄꯥ ꯅꯪ ꯅꯣꯡꯃꯩ ꯀꯥꯞꯀꯅꯣ ꯅꯣꯡꯃꯩ ꯄꯥꯏꯔꯁꯨ ꯃꯩꯇꯩꯗꯗꯤ ꯅꯣꯡꯃꯩ ꯀꯥꯞꯀꯅꯣ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯄꯥꯅ ꯅꯣꯡꯃꯩ ꯄꯥꯏꯔꯁꯨ ꯅꯣꯡꯃꯩꯗꯤ ꯁꯨꯡꯀꯥꯞ ꯀꯥꯞꯄꯣꯏ ꯑꯗꯣ ꯊꯪꯕꯣꯏ ꯊꯦꯡꯈ꯭ꯔꯅꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯩꯁꯨ ꯀꯦꯝꯞꯇ ꯌꯧꯒꯗꯕꯅꯤꯀꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯊꯪꯒꯤ ꯅꯦꯛꯁ ꯁꯟꯗꯦꯗ ꯑꯄꯥꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯂꯤꯕꯤꯒꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯖꯦꯁꯤ ꯏꯆꯥ ꯊꯪꯕꯣꯏꯁꯦ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯨꯀꯣ ꯑꯩꯗꯤ ꯇꯝꯕ ꯉꯝꯗꯦ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯖꯦꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯅꯪꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩ ꯀꯔꯤꯅꯣꯝꯇ ꯍꯥꯏꯒꯦ ꯀꯔꯤꯒꯤꯅꯣ ꯅꯈꯨꯠ ꯆꯠꯂꯕ ꯃꯩꯇꯩꯕꯨ ꯑꯗꯨꯛ ꯇꯝꯊꯤꯅ ꯑꯣꯠꯂꯒ ꯍꯥꯠꯂꯤꯕ ꯅꯪ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯑꯩ ꯅꯪꯕꯨ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯐꯥꯎꯏ ꯀꯔꯝꯕ ꯕꯥꯏꯕꯜꯒꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕꯒꯦ ꯑꯗꯨꯛ ꯇꯝꯊꯤꯅ ꯑꯣꯠꯂꯒ ꯍꯥꯠꯄꯗꯨꯕꯣ ꯅꯣꯏ ꯊꯃꯣꯏ ꯄꯥꯟꯗꯕꯅꯤ ꯖꯦꯁꯤ ꯅꯪ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯇꯝꯊꯤꯔꯕ ꯁꯥꯒꯤ ꯂꯤꯆꯠꯇꯣ ꯑꯩꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯅꯪ ꯊꯥꯖꯕ꯭ꯔꯣ ꯑꯩ ꯇꯁꯦꯡꯅ ꯑꯗꯨꯒꯤ ꯊꯕꯛꯇꯨꯗ ꯑꯩ ꯌꯥꯎꯗꯦ ꯑꯩꯅ ꯐꯅꯀꯅ ꯍꯥꯏꯕꯅꯦ ꯃꯩꯇꯩꯗꯣ ꯀꯟꯕꯤꯈ꯭ꯔꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯆꯪꯉꯛꯇꯅꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯁꯤ ꯍꯥꯏꯕꯗ
ꯃꯈꯣꯏ ꯀꯅꯥꯃꯠꯇꯅ ꯌꯥꯗꯦ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯠ ꯊꯥꯒꯦ ꯐꯥꯎꯕ ꯇꯧꯈꯤꯕꯅꯤ ꯑꯩ ꯈꯨꯠꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯊꯦꯛꯇꯨꯅ ꯈꯥꯡꯈꯤꯕꯅꯤ ꯖꯦꯁꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯅ ꯃꯩꯇꯩꯗꯣ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯒ ꯃꯩꯇꯩ ꯃꯆꯥꯗꯣ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯅꯤ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯄ ꯀꯨꯀꯤ ꯈꯔꯅ ꯀꯨꯀꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯂꯥꯟꯅ ꯈꯜꯍꯟꯕ ꯂꯩꯔꯝꯂꯔꯣꯏ ꯃꯥꯂꯦꯝꯁꯤꯗ ꯀꯨꯀꯤꯕꯨ ꯇꯨꯀꯠꯆꯗꯅ ꯌꯦꯡꯕ ꯀꯨꯀꯤ ꯑꯩꯈꯣꯏꯕꯨ ꯃꯤꯌꯥꯝꯅ ꯁꯥꯅꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤꯔꯕ ꯁꯥꯅꯤ ꯃꯃꯩ ꯄꯥꯟꯗꯕ ꯁꯥꯅꯤꯅ ꯉꯥꯡꯅꯔꯤꯕꯁꯦ ꯑꯩ ꯇꯥꯕ ꯉꯝꯗꯤꯌꯦ ꯖꯦꯁꯤ ꯅꯪ ꯑꯩꯕꯨ ꯊꯥꯖꯧ ꯑꯩ ꯑꯗꯨ ꯍꯛꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯍꯟꯗꯛꯇꯁꯨ ꯅꯠꯇ꯭ꯔꯣ ꯃꯩꯇꯩ ꯃꯆꯥ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯏꯕꯥꯅꯤꯅ ꯀꯟꯕꯤꯈꯤꯕꯗꯣ ꯖꯦꯁꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯏꯁꯣꯔꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯑꯩꯅ ꯈꯛ ꯇꯧꯔꯣꯏ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯐꯠꯇꯕ ꯃꯣꯏꯅ ꯂꯨꯆꯤꯡꯂꯒ ꯂꯥꯏꯔꯕ ꯁꯨꯖꯔꯒ ꯆꯥꯖꯕ ꯑꯩꯈꯣꯏꯗꯤ ꯑꯋꯥꯐꯝꯗ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯐꯠꯇꯕ ꯃꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯐꯠꯇꯕꯒꯦ ꯍꯥꯏꯕꯁꯦ ꯖꯦꯁꯤ ꯅꯪꯁꯨ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯑꯩ ꯊꯦꯡꯈ꯭ꯔꯅꯤ ꯑꯩ ꯍꯣꯔꯦꯟ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯐꯨꯔꯔꯅꯤ ꯀꯔꯤ ꯇꯧꯕꯒꯤ ꯊꯦꯡꯉꯤꯕꯅꯣ ꯍꯥꯏꯗꯅ ꯖꯦꯁꯤ ꯑꯩ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯗ ꯑꯩ ꯁꯣꯏꯗꯅꯒꯤ ꯂꯥꯛꯀꯦ ꯖꯦꯁꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯏꯆꯥ ꯇꯪꯕꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯨꯀꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯖꯦꯁꯤ ꯐꯖꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯠꯂꯣꯀꯣ ꯃꯊꯪꯒꯤ ꯁꯟꯗꯦꯗꯗꯤ ꯅꯪꯒꯤ ꯅꯆꯥꯒ ꯑꯩꯒꯅ ꯆꯥꯛ ꯆꯥꯗꯅ ꯅꯪꯕꯨ ꯉꯥꯏꯔꯝꯒꯅꯤ ꯅꯪ ꯂꯥꯛꯄꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯗꯣꯏꯅꯦ ꯐꯖꯅ ꯆꯠꯂꯣꯀꯣ ꯑꯃ ꯆꯦꯡꯗꯨ ꯌꯥꯝꯗ꯭ꯔꯦ ꯁꯟꯗꯦꯗ ꯑꯄꯥꯒ ꯄꯨꯟꯅ ꯆꯥꯅꯕ ꯊꯝꯃꯁꯦ ꯊꯪꯕꯣꯏ ꯑꯃꯅꯁꯨ ꯈꯟꯕꯅꯦ ꯉꯁꯤ ꯐ꯭ꯔꯥꯏꯗꯦ ꯑꯣꯏꯔꯗꯤ ꯐ꯭ꯔꯥꯏꯗे ꯁꯦꯇꯔꯗे ꯁꯟꯗे 3 days वाली संडे ओइगदबा अपादो केमतसु मबुक थंदे अदुम हाइबने सिदा नोंमतंग लाकपदो पुक थंददी नुंगाइते अदुदी थंगबोय इबानी गे सें खरा लौथोगा थोंगसु अपादो पुक थल्लरोय संडेदा अखोय पुना जाबदा इबानीना खजिक खजिक जाबदो मा कैसु नुंगाइरोयने अदुदी इबानी इसिंग थअगा फ्राइडे गा सैटरडे गा से इसिंग थअगा लेलसिरा अदुगा अपागा पुन्ना संडेदा जारसे अमा अदुमाइना तौरसे अपाना मबुक थंदना केमदा चटपदो आई पामदे इबानीदी लफु जारसु यायने युमदा लैबने अपादी नोमై पाइबा चटपने यामसु वाबा थंगबोय अपाना हयेंग लान लोइरगा थबक मयाम सुरगा इसागी हाउ मयाम पिजगनीदा अदुबु लान मनुंगसिदी इसासु चरा हेनबा तारेको अमा आई चरा हेनबगी क्रिसु नुंगाइतबा तौदे अैना ख्वाइदगी पामबदी अपागा अमागना अैगी नाक्ता लैबदो अै पामे अमा अैगी फमदगी अमा नत्रगा अपा वानहनबिगनो हाइना नुक्तिगी इसोरदा खुरमबने अमा चरा हेनबगी अै क्रिसु नुंगाइतबा तौदे होजिक चाननबा लफुगा होरेन नुंगदांग चाननबा लफुगा अै लेलुखिगे अमा इसिंगदो फजना लुमथोमो इसिंगदो मोटपगी अदु थअदी लोक सोइन तुंगनी हिदाकसु लैतबने अमा इसिंग सालमो अै लफु लेलुगेको फरे फरे चलुरो अदो लफुदो अनौबा खलगा लेलउगो होय अमा अै चलुखिगे चिंग कारकपसिसु वाइने आदगी होरिबा लफुसिंगसे असी यानथलगा स्वाइदा दुम खोक्तोगा पुखरगेदा लफुगी मनंगदा यावरिबा अनौबा साबा याबसे असी ओइना दुम पुखरगे लफु ओइना थांगागा चपदी याम वागनी लफुसी मरी ओइना यानखरगे ngasiगी ani hayengi ani oinaba aduna su farani yanena yaladi hayengi su yongna yamana farani ai nungina pale landaba mida khut tharabadi ai gisu mokpham yowi haibaduni ai si ani haiba ai khangi adubu ai gi nupiga ai gi sagana kamdoba makhoi ai yaudrabadi
yam wagani hingbada ai nakoi yam uninge phatraba lan nangna niko ngasi aigi nungsiraba aigi icha amadi aigi nupiga kainagadore ko kaigumba lan nangna tawramdrabadi aigi nupiga aigi ichaga nuang chenana hinglamgani ko ai yadre mikup sida namana chado uba phanglabadi ai yam nungai gatabane adubu thangboy ipa waruganuko hayengdi Sunday ne ipa lapo ngamaroi nang ipa waruganuko Thangboy nangdi krigi nganna hawatpra asok nganbase nongmata su udri ama nang ngaurabo ngasi ne apa lakani habado ngasi se Sunday ni Sunday kaubra khangdini kaudida krigi kaudino adu orasu nangna hawatpase yam ngalle ngasidi ama Friday Saturday anise chak chadabagi sase khra wabane adu ngasidi Sunday nina apa laaga chak punna haunga sagani ama chak thonggalone apa su chak yam lamgani ai su chak yam lambani ama chak thongo thongage ama chak thongage ko apa do lapu thongba yam pambane nang lapu ama lelu cho apa gi ne lapu thongse ama apa do lapu thongba yam pambane kawine ai lapu leluge ama chak loramo ko ai nupa do chak yam lamgan bane chak loidingai da lakpana haladi chak ngai bada yam wagani chak se prapap loisange kanano mapanda kobase kanagi oibrane khonjense yam kana kobani ne kri to bayawbra khangde ise Jesse amta tholone khra thuna laone pause nuai thaba oibani aina tamgadaba pause tabada ise Jesse do krinomi soilgi togani yam nuai tini mangboy ngasaidigi kana kobase nang oiba ado kri leibrane ayuksida kana kobadi ite Jesse kanone yamba montedo ngarang mangboy kri torgene aigi nupado ngasi lakani haibane Sunday khudingi yumsida laga chak punna sabane ngasidi mang lakani haibagi ko nganna hawatlaga thangboisu mapagi lapu yani na chakibane lapu thongbado yam pamba aisu sak thongambane ise iyamaga chak sagani haidana chak thongubani haiba ise iyambado ngarang ahing nongmaina panduna laikre se karino mangboy nangna haido krino aigi nupadi Sunday khudingi lakpane ngasi ma lakani haidana chak nganna thongbane nongmaina panbado aigi nupa oiramoine atupo oirungani ne munna yengo aduga hayone ise pause asengbane aina phana kannaba hotnabani iyambado adubu hidak langthak matik sadabana iyambado kanba ngamkidre ise aina hairiba wase asengbane mangboy karino nangna hairiba wado ai kuk yam ngawe ise wan thakre ise thangboy khra thuna laone ama se kenom tokre lau amuta khra thuna lao mayam changaga amagi kokta ising hapise krigira amana wan tharise karigi oibrane aidi amuk tasu udri thangboy amado imungda pusin khrabane ngahaktang potha loko mangonda awaba wakal krisu haigano ai nakhoi yumda pau piba lakpane nangi apado ngarang ahing akanba lanpanda ko nomaina pandina apado leitre
ꯁꯤꯒꯤ ꯄꯥꯎꯁꯦ ꯍꯥꯏꯒꯦ ꯂꯥꯛꯄꯅꯦ ꯍꯥ ꯑꯩꯒꯤ ꯑꯄꯥꯕꯨ ꯅꯣꯡꯃꯩꯅ ꯄꯥꯜꯂꯒ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯩꯒꯤ ꯑꯄꯥꯕꯨ ꯑꯄꯥ ꯅꯪ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯉꯁꯤꯁꯦ ꯁꯟꯗꯦꯅꯦ ꯑꯄꯥ ꯀꯔꯤꯒꯤ ꯁꯟꯗꯦꯗ ꯂꯥꯛꯇꯕ ꯑꯄꯥ ꯑꯩꯁꯦ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯀꯣ ꯑꯩꯒꯨꯝꯅ ꯃꯈꯣꯏꯁꯨ ꯋꯥꯔꯝꯒꯅꯤ ꯃꯩꯇꯩ ꯃꯆꯥ ꯀꯌꯥꯅ ꯃꯄꯥ ꯀꯥꯏꯅꯕꯒꯤ ꯀꯞꯄꯗꯣ ꯑꯩ ꯎꯏꯌꯦ ꯑꯩꯅ ꯉꯁꯤ ꯐꯪꯉꯤꯕ ꯆꯩꯅꯥꯁꯦ ꯃꯈꯣꯏꯁꯨ ꯁꯣꯏꯗꯅ ꯐꯪꯂꯝꯒꯅꯤ ꯑꯩ ꯂꯥꯟ ꯄꯥꯝꯗꯦ ꯅꯈꯣꯏꯗꯤꯀꯣ ꯐꯠꯇꯕ ꯀꯨꯀꯤ ꯉꯥꯛꯇꯅꯦ ꯂꯥꯏꯔꯕ ꯃꯤꯆꯝꯁꯤꯡꯕꯨ ꯈꯣꯝꯗꯨꯅ ꯅꯣꯡꯃꯩ ꯄꯥꯏꯍꯜꯂꯒ ꯅꯣꯡꯃꯩ ꯀꯥꯞꯍꯜꯂꯒ ꯂꯥꯟ ꯆꯪꯍꯜꯂꯒ ꯍꯥꯠꯇꯣꯛꯄꯤꯕ नखोई कुकी सिंदिको हिंसा याइतंबा ngakतने अई अपाबुसु नखोइना हातनी नखोइना अई अपाबु नंदना नोमई पायनबा नत्रो अई अपादो नोमई पाइबा पामदबने लानचु पामदबने नखोइना नंफुदा पायनबने लांद तौरमददि अई अपादो युमसिदा ngasisu हिंगमगनी थंगबोय मसे अखोइगी इथक थोंबा लीडर की ऑर्डर ने इंदबसु यादबा इंदबदा अवाफमदा तागदोरिबने अदुननिको ऐसु पाइनिंग नोमैसे पाइरिने पैसा पाइबा अचौ असंग कयाना मपालमदा लेबा अदुगा लाइरबा नोमकी सुरगा जाजबा अखोइसिना फाजिन बिदुना नोमै पाइहल्लगा लान यहोनबा नोमै कफनबा खंगनगनी ऐना ngasiदि कुकी खुदिमक सहिं चाबा नते कुकी खुदिमक लान पाम्बा नते हाबदो ngasiगी मियामदा ऐना खंगलमगनी ऐगी अपादो कुकी ओइजरबसु मैतेई सिंबु मचिन मनाउनी खंदुना नुक्सी चानना हिंबा पाम्बा ऐगी अपाने ऐसु लान पामदे ऐगी अपासु लान पामदे नोमगी सुरगा साबा लाइरबा अखोइबुना लानफमदा थाजनबा सहिं चाबा फत्रबा कुकी सिंदुना अखोइबु थेमदुना सिजिनरी थंगबोय नंगना हारिदो यामना चुमे सिरिबा मयामसे लाइरबा ngaktane लाइरबा नोमगी सुरगा साबा ngaktane सिरिबा सिंचे इना कैरा खुनबा मास्टर माइंडुना आ मपालमदा खंगे ऐ ngasiदि खंगे लाइरबा मिनुंगसी चेनबा कुकी सिंसे पिकअप थोकलसनु ngasi हाइबा नुमिसिदगी अखोइना तौरिबा थबकसे फत्ते हाइबदो खंगलसनु अपा नंग फंगसु फंगलरोइदबा कुकी लेनगिदमक थवाई थारबनिको अपा ऐ नंगबदि याम मिस तौवे अपा ngasi से संडे ने अपा